अहानबदा मरुबा पाउ पिजरी गवर्नमेंट की थबक चंगबा मतमदा तोंगान तोंगानबा लोकल डायलेक्ट यामना ngang ngamba myoidana hena khudong chaba piragani haina Chief Minister N Birena Phongdokkhre Manipur gi miyam karamba fibom da leiri haiba khangba mathok dai maitai midai na amuk hana scheduled tribe list ta changjarage haina taksilakpa saugatli haina MLA Sadasam Premchandra na Phongdokkhre Manipur State Sumang Lila Council na sinduna taramapan suba Sumang Lila Ningtham Kumhai December kundagi pangthoklagani haina Sumang Lila Council gi Lifetime Secretary Sagrakpam Hemantana Phongdokkhre Mamang tha kuntrada nupa mayumda Athanta sizabani haiba Khetri mayum ongbi linthoi gi misi gi achumba langla langju puthokpinaba misi asiga mari lainana semkiba JC na taksinkhre Krumzari DEEPA SHAMURAILATPAM na poni prancham news pizari hauzik pau sandong na muk pizari government ki thabak changba matamda tonga tongan ba furuf ki lol ngang ba ngamba mioidana hena khudong chaba piragani haina Chief Minister N Birena Phongdokkhre wafam asing asi lenga ki Directorate of Language Planning and Implementation na sinduna Manipur State Film Development Society ki auditorium da tha ani chathagadaba local language training program of 7 language hongdokpagi thoramda Chief Minister N Birena Phongdokkhimani Thoramadu da Chief Minister N Birena hai lamdam asida leiriba furup sing amata oina punsinduna chawkhatpa lambida mangjil thana changsin minanabagi pandamda training program asi hongdokpani furup masel magi tonga tongan ba lambida chathaduna lainarabadi lamdam asi chawkhatpa ngamloi lamdam asi gi mipung khudimang na lon sing ningthina khanglabadi amaga ningthina pau faunaduna asoi aran pumnamak semdok minanaba ngamgani Handak pangthokiba Manipur Sangai Festival da tonganba furup singgi hat kuntra mari rom saduna jati khudimak saruk yahanabagi achobo maramsu aikoi amata oina hingminanabagi wakalondani masi yamna faba khongthang amani lamdam masi masagi puari leijaba lamni British laklaga semlamba lamnate Manipuri singasi sagol bu faraga sagol kangjai masana hain hongdokpa ngamkiba jati ni British na aikoi gi matok tamduna polo haina maming onthokibani Aikogi ipaipu haktaktagi leizaraklaba fazaraba na chatnabi sing yokhatnaba honaba tangai fade tungi mirolda lamdam asigi puari ningthina khanganabagi damak syllabus ta aikogi history yawhanba darkar oi matik chaba education knowledge amadi infrastructure leitringaida westernization gi matau hana tamlubadagi ngasigi lamdam asida tahaidaba laina kya ama naba thegnarakhlibani tungi mirolna amata oina nungsi chana na lamina honaba aikoi puna Changsin minasi haina su Chief Minister N Birena makatana Phongdokhi. Kasi isa ini computer mau kuadir boleh. Aku sekarang ini nusi kuisi sungti gitu. Anak tunggu mirol dah. Amuk hana nusi sana amat tu abi ibu lihat mana boleh tekoi. Language tu mungkin lain na tekoi. Gi syllabus tu tekoi gi puari, tekoi horupam, tekoi gi Nintu singi maming aikogi saba takpagi lainaraki mari pizet chakit mayam se hanana to view haidina yapil to jerga
Nakal Amaromda Thoramadu the Saruk Yakiba Education Minister Tais Basanta Kumar Hai, Lamda Masiki Chief Minister N. Birengi Wakalon Gibatung Ina, Miam da Loan Tambibagi Training Program Asi Hodopani, Program Asi Manipuri Apunbagi Saktam Sagadabagi Pandam da Paikalapa Achoba Kongtang Ama Oibaga Lenana, Puarida Lengdana Lehoragani, Nat Yokatpada Kwaidagi Maru Oibasi Loni. Lamda masigi miyam na hingbada changba maru oiba potlam singda mitjeng changba amadi matau karam na apunba gi saktam puraktuna sakhot hangani haiba wakhalon chenba luchingba amane Chief Minister gi pautang matungina Education Department na thabak thoram kya paikhatpa haure masigi manung channa matam kuinadagi oza singna taknaduna lakpa lenga ki Junior High School amasung High School gi Assistant Headmaster dagi Headmaster aduga lenga ki Higher Secondary School singi Vice Principal dagi Principal da Seniority amada kaidana promotion bibagi order thokpa haukre lenga ki school singi infrastructure amadi watuna leribo oza sing athuba matamda mensina balenga nakan honari Loinana lenga ki school gi mahiroi singi anoba quality labor uniform oina sin lagani haina su mahangna phongdoki training program adu da punna mioi chani marfu rom sarukyaduna tongan ba loan gi resource person singna takpi tambigani Infrastructure, so we are trying maximum possible, sir, to get funds from outside agencies, from external funding agencies. So, there is a shortage of teachers, sir. Hanna advice to people do okay. I'm coming up on the department so that the shortage of teachers address the sir. Next one by next one, sir. The request of the sir. Command and Control Center Education Department RMSA office Loparada Leviduki Matata sir construction Loigadore Manipur gi miyam na ekhoi karamba fivom da lairi haibasi khangma mathautai maitai mitai na amuk hana schedule draft list ta chanjare ki haina demand taropa sagatli haina kumbi SC gi MLA sana samprem chandra phongdokre wafom asing asi schedule draft demand committee Manipur SCDCM na maitai mitai bu schedule draft list ta chanhallu haina changsilak pa khongja gi sarukama oina ngasi mongsangai da leiba kumbi SC gi MLA prem chandra gi mayum da thomjin da memorandum pisanbada mahangna phongdokibane Premanandana hai lamda masida khunda minariba ekoi khudimagna ekoi si karamba fibam da lairi haibasi khangba mathautai ekoi na ekoi gi lairiba fibam masi khangjadaba tarabade manipuri sing mutkiba yai matam khara ekoi na lamangna ruraba tarabasu maitai mitai asi schedule tribe list amuk channaba honarapa asi sagatli lamda masida khunda minariba yelhaubi furup sing nusi chana nahingminasi amaga yengthinabagi wakhalon thadok minasi Ipa ipu sing na lamda masi kanabo honarambadu lamda masi gi miyam na kaukthokphom chumloi haiki oigadobani haibala office da ai fully support tawjari lamdam sida laiminari ba khoi meyam sak manana tinginaba amana mabu hanthana yengadaba mioi ba haiba toiba naibani amuk khatam pokpuni anirakchu haloi Central Trade Union singna Independent Federation kya khusam naraga India gi tongan ba mafum sing danga si center gi policy gi mayokta khongjang sangsin bagi saruk ama oina Manipur da su sinmi sing punsin duna khongjang sangsin kre Bapupara da leiba BSNL quarter mamang da changsin ki ba khongjang da All India Trade Union Congress AITUC gi state secretary Laishram Shotin Kumar Hai Bharat ta chanariba labor law taramapan muthatlaga mari khakta punsinduna sinmi singi hana fanglamba kudong chaba kya kakthakre ahal singda piramba pension scheme railway reservation kaktharakpa thawong laibak thibani retire tauraba matung pension fangadaba adu new pension scheme haiduna mahut sinduna pension gi kanaba lehendre Thabak suba mathok taubada siba mioi singna pigadaba compensation tokiba maramna irang thongda gari tasinbada driver sikibada karigumba mateng amata Indian government na pikide paliba lengak asina sinmi singbu tuhat piba thong asi yaningdaba phongdoktuna khongjang sangsinbani haiki State sigi amade bharok punabaki karmasari mayam abduga loirana tongan ba sinsangda thabak suba kayama Maduna sok pakot pa si bakot pa yaw matamda workman compensation na pirami madu ba tokhe tongan ba facility mayam kana gumbas akoy gi sinmi karmachari nupi ma miro lene ko mahak se maternity benefit ki scheme se leitre sumana ba kan kaya gi aduna sumba sinmi singi punsi lo adu loina karmachari singi tam sadina khudong thiban ngai punamak se masi akoy
तंगाई फदन थेंगदब याद्रे हाइबसिगी मे मखादा मसीदे अखोई भारत पुनमक सिनब थोंना सुगुंबा अखोई प्रोटेस्ट से तौबनी खोंगजंग अदुदा सेंटर ऑफ इंडियन ट्रेड यूनियन CITU की स्टेट सेक्रेटरी खेत्री मयूम सांतना हाई सेंटर द पालिबा लेंगा कसना मियाम की याइफनबा तौरक्तबा असि लाइबक थिबनी लेंगा की लन थुम कया प्राइवेटाइजेशन तौरक्पा हाना चनरंबा पेंशन स्कीम मुथतपा BSNL दा 4G स्पेक्ट्रम पीदबा क्यासी याबंग अमलोय असिकुंबा लेंगा की थवोंग की मायोक्ता जंगसिलकपा खोंगजंग दा मखा ताना सरुक यागनी हाइकी खोंगजंग अदुदा INTUC, UTUC, TUCC, Postal Union, MGSF, AUAB amadi BSNL employees body की थौमी क्याना सरुक याकी Housing Matamda, Bharat Taliba, Sarkari, Boycotting Mase, Masi Yauna, Universal Public Dispute System, Masi Sanalu, I would Davi, Yami, Maramaduna, Nasi, Adalon, Si, Aquena, Magi, Mafam, Honda, BSNL officer, Ate, Aquagi, Postal officer, Ate Kumanka Yamada, Bharat, the Patan Tobagi, Putanga, Manipur Sakshin Mani, Masida, Manipuri Miamna, Aquena, Aquay coordinating body of treatments, Manipurna. Matang Satarpa and the Lunkaya, the Su, Sagot Piduna, a quick Mating Pang, we have it has of say, Ayana coordinating body of treatments, a quick campaigner away, a quick treatment, AITUC, INTUC, CITU, TUCC, UTUCC, Adoga, a quick BSNL, employees, Apunba, Union Mayam, Postal Mayam, Mosiduna, Mayam, that built Oxeri. Mamang tha kuntragi ahingda kaksing laitagol khetri paringda leba nupa mayumda hu thakduna mathanta sizabani haiba khetri mayum ongbi linthoi atopa maming nushitongbi mapuroiba KSS Mahesh ki misi chingnaningai oi mathanta sizabagi khudam amata fangde maramaduna misi asigi matangda lengakna achumba langla langjul puthoktrabadi akanba khongjang sing changsilakani haina misi asigi matangda semkiba JSC ki co-convener Thoksom Roshan na fongdurakli Misi asigi matang dengan si lintogi mapam Thaubal district ke Khangabok makhalekai da leiba Rising Union Club ki complex sa pangthokpa paumi singa unaba amada TH Rosan na makhatana hai Khangabok tagi kaksing laithagol khetri parengda mayum pan khibi lintogi chingnaningai oiba misi asi mayokta ngasi Khangabok makhalekai da miyamgi mifam pangthoktuna JSC against suspicious death of lintoi kauba JSC ama semle JSC na misi asigi achumba langla langjil puthopinaba athubada judicial inquiry ama tongnaba taksilakli Manipur lenga kamadi mari leinaba singda achumba taurakani haibagi chauna thajaba thamli hairaduna athubada achumba langla langjil puthopidragadi JSC na akanba khongjang sing changsilakani haina cheksin wasu thamlakli Dari kuntrada kaksing laithagol khetri parengda angaboktagi mayum pan khibi khetri mayum ongbi lintoi mapurebagi mabi khetri mayum Mahesh yamna chingningai ulomongda sirambaga mari leidana ngasi misi asigi mayokta JSC against suspicious death of lintoi haba JSC ma semjare JSC ki maikai dagi thamjari bo famdi misi asigi achumbala lanjin puthopina nabagi dama judicial inquiry ama tawbiba JSC na Manipur government amadi mari leinaba singda yamna chauna thajaba thamjari achumbala lanjin utopi dragadi JSC na akanba khongjang kaya changchinjagani Paugi mifamadu da saruk yakibi lekhidrabi linthoi gi manama laishram ongbi isabi na hai machanupi gi manempokta phone tawraktuna khatna chainaba khara thokhi adubu makha tana kari amata tawdre hairapa amadi lekhidrabi linthoi gi mapuroiba Mahesh nasu kari mata tawdre hairapa natana hospital da leire haiba wahai amata hairakhide makhoina hairapa wa amata manakhide amadi thenglaba matamda linthoi leitre hairakhi Mapamgi missingna yaukibada lintoina leiramliba mawong adudi mathanta sizabagi khudam nate haiki paugi mefamadu saruk yakiba Khangabok part 3 gram panchayat ki pradhan nominee M Manglem Jauna haikibada lintoigi misi asi masa mathanta sizaba nate haibagi chapchaba chingnaba lei siramliba asi khudakta sibagi khudam fangde asiba haksang adu machum taraga yamna musilaga leiramki masi khusemgi misi ni Nupa mayumdagi hairapa wafam sing amata manade lekai da hangjaba matamdasu pirakliba pakhum sing amata manade hairaduna misi asigi matangda nupi mayum nupa mayum yanakre haina sandorokpa thengnare masisu laibak thibani Khangabokta leiriba nupi mayumgi mioi singa misi asigi matangda yasinaba karimata leite
Asigumba misi asi matung tarapadasu makatana thoktanaba Manipur lengakna judicial inquiry ama chathabiduna sabsaba wayal ama puthokpiduna puthokpiu hairaduna achumba asengba adu puthoktrabadi misi asiga marilenana chapchaba khongjang sing changsilakani haiki Miam Sibai Mahamatan take Sibia Nate Madu Marum Kra, Imungi, Todogo Tokra lady, have a queen of the guy, Noising the Queen of Pausi, Kumalomatam, the Pangi, two Mayam Sina Queen, Ivazi, and the General machine have this observed Hazabla, do Pau Kra, Queen of Pangada, Hide Missy Matanga, Yasinaka, have do, Lady Pimayumgi. Missing a quick came to Yasinaki later, Madum Sara Manin and Tamdiki. To Hazimanipur Mapunka, Daskuma Todosi, and Maramaka Topo Todosi, quick calm to Suyole, Adu, Queen hiding the Marpugam Sita, Sum Todosi Makata, and told them the Mukta, Suma Missisi Mataka, a quick Absaba, a quick judicial inquiry Chatabilaga, Achumba, we put Hopiduna, a quick Makata and Todosi Manpu, Makum in the talk and with the Mata, the Marpusaka, Hijari. Manipur State Sumang Lila Council na sinduna taramapan suba Sumang Lila ningtham kumhai lakliba December kundagi pangthoklagani haina Iboyama Sumang Lila Sanglen Palace Compound Imphal da pangthokiba paugi mifam amada kumai asigi convener su oriba Sumang Lila Council gi lifetime secretary SHAMURAILATPAM Hemantana fongdokhrei paugi mifam aduda ningtham kumai gi chairman su oriba council gi advisor Elder Pon Vice President El Tomba, General Secretary Yumnam Nilachandra amadi Media Coordinator Ranjit Ningthauza na sarugyakhi. Hemantana haikibada Manipur State Sumang Lila Council gi mahausadagi chatnaduna lakpa chatna kanglon gi matungina Director amana lila amadagi hena amadi writer amagi lila amadagi hena utpa yaroi. Artist singsu masa masa gi lila kanglup nattabada yawba yaroi. Lila loiraba matungda pangthokpa post so talkta director writer amadi artist sing amata chithadana saruk yagadabani haiki hayengdagi hauraga December 15 faubada kumai asida saruk yagadaba nupa lila kanglup khudingi script casting synopsis loinana lila kanglup khudimak saktakpa firal amamam Sumang Lila Council da pisangadabani haiki Sumang Lila Council amadi Manipur State Kala Academy gi festival da utkidriba anauba lila utkadabani Sumang Lila bu nungsibiba pambiba singna iboyayma Sumang Lila sanglenda lengbiramtuna mapung fahanbinaba su apil tarakli Saya kumza kudigi pangtokpa Sumang Lila ningtham kumai la iba December ki tarik kun se suksoi soidana pangtok sarani festival se yawdaba koi nupa lila kanglup khudimaki la kanglup khudimangna December ki tarik 10 ga 5 sibo gi manungsida koi isai sana sanagadaba lila gi script casting aduga synopsis na singba thagat pirna bidam ta nolokseri tarik 10 ga 3 sta koi festival se yawdoriba kanglup khudimak se koi lottery torokanda kanana tarik asukta tani kanana tarik asukta tani ekta tagda nung de tagdra hybrid singbagi koi reception gi lottery tograba meeting amasu pangthokani maramaduna writer amana lila ani sana sanwa adagi di koi gi director amana lila ani direction biba masi tobiganu haidana council gi hana lerban norms tuju haipetang anda ki matang sida padokchabani panjabani artist singna lila party singna amuka suana ningsing bigedabadi ano lila katuma puthokadabani ano tarungna festival sigida mukta silangba adumba lila ama ohen view Aikoi furup asi fahana bakanagumba atopa mina laklaga honarakloi aikoi isa isa na daita loboga loinana aikoi gi ithaudang masak khangna pangthoklaba matamda afoba mating leiba furup ama oiba ngamgani haina lamlai SC MLA case ibom sana fongdokre ngasi Manipur Press Club ta pangthokba Maitai National Assembly MNA gi yangkhai manga suba mapok kumon thoramda athoiba mitunglen oina saruk yaladuna mahang hai aikoi gi furup asi gi fibamda aruba tangkakta leire Manglam chatta kari fibam da lairi ngasina karamba fibam da lairi haibadu nainaba mathau tai tanja asifau yaurabada isa faraga loire haiba wakalonda adumak leiba taragadi furuf asi mutkiba tabani maram asina jati asibu fana bahona bada aikoi punna daita longminasi maitai furuf na mating laina leiba ngamba matamadu da kanagumbana yekai tingaina bahona ragla sungamloi maram asina aikoi pumba amata oiba amagi wakalonga loina na zakhona ba apawa purakna bahona si haiki Thoramadu da MNA ki Chief Advisor Kairangbam Thambalngau Central Committee ki President Wahengbam Pamhaiba amadi Women Wing ki Secretary Wahengbam Sanasu Sarugyaki koi jati si oiriba koi amamam khudingmakse masina isa isa gi daita lobo koi ki koksida koi amamam no farakanda koi jati si phadoni ko hanse mase koi khanba alu madugi darkar ai daita to koi lobo ithau ba
ꯁꯤ ꯇꯧꯔꯀꯥꯟꯗ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯆꯦꯆꯦꯅ ꯊꯥꯖꯖꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯋꯥꯅ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕ ꯀꯩꯁꯨ ꯉꯝꯖꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯀꯟꯇꯦꯛꯁꯇ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯒꯦꯁꯦ ꯀꯅꯥꯅ ꯀꯩ ꯇꯧꯔꯒꯦꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯟꯅꯕ ꯃꯇꯝ ꯅꯠꯇꯦ Kaksing Tabang Gunasandrana iba The Historical Maps of Manipur Treaties and Documents Kawa Lairik Ama ngasi Kanchipurda leba Naurem Sanazauba Public Library Hall da Fongbagi Thoram Pangthokre Thoramadu da aiba Kaksing Tabang Gunasandrana hai Manipur asi tungan ba furuk kaya leba lamdam amani masida India government amadi nation IM ka peace talk chatharakpa matamda Manipur gi boundary matang da su chayet namba lakpa horaki Naga Kuki na magi oiba maong da semdokpa map kaya puthorokpa asna miyam da chamam naba thorakpa yabagi fibam da laki Manipur gi chapchaba map asi Manipur government ki oina su leitabana lising ani tara mari dagi British ki lyric sing da hapamba yauna map chahung kutra taruk rong khomjilaga research tawba horaki khomjilaba map sing asi international recognized tawba ngaktani masidagi kupna thizilaba matung lyric asi fongbani haki Magna Makatana Hai, India da Manipur na Mers Taukraba Matung Ipai Pu Sing na Thamnamba Manipur gi map asi chapchana puthokta na lakli. Haurakliba naha sing na akhoi gi map chapchana khangbada mateng pangani. Lairik puthokna ba honabada awaba kaya su mayoknari masina CSO sing na su mateng pangbiu haiki. Thoramadu da Dhana Manjuri University ki Vice Chancellor N. Rasmohan, National Research Center ki President Thongam Azid Amadi DM University Department of Political Science ki Faculty Member Arambam Noni Shusharuk Yaki. Malem gi tongan body singta level singta aruga government ki level na even India government bokta koina esuma akoi gi map am sign le me akoi boundary city sei asuki akoi puari ma leiba map am le me haidna print from da aduga international recognition oiba haidi map si kunna puye bi action ba sketch to was yam kana sana di haidare forum da lakta ga ana sida yauri ba map sing si ayamana koi gi London na publication to ba France to ba tongan ba international community singta e last wena laikraba thibi gi leba amata na sigi map se sana ba Roy Kaktriba Dumba recognized map Latani Haitako. Sigi map Singchi Aina Pazana Tamamagadi, Akoi Puari, Koi Manipurgi, boundary Puaris, Yamna, Koi Sayan of a lay where Wakando is had a pilt of Haitare. Skumba Koi Levaki over resource key, find Putono Honakana, financial backing to be no mislate Haitare. Ado intellectual Singjay, Wakanda, on I sensing Nazu, CSO Sing Mayam's Haitareko. Levaki over poverty or we have watching the financial backing as if I a Piraganda, independent resource Tonavagi, can say a Tamaning Haitare. Asangba Communication Ifal na Sinduna, Salam Kheda Wangambana Iba, Itad Kipirang Kauba, Siding Larika Mangasi Manipur Press Club, the retired IAS, Gangzam Radha Kumarna, Achoba Mitunglen Oiduna Fongkray, Thoramadu the Saita Academy Awardee RK Bhuvan Sana, Amadi, Ambukogi President Fairoism Nando, Susarukyaki Bagalonana, Waheng Bang Kumari Nangasi Fonkiba Siding Lariki Matanga Wanganki. All Manipur Health Service Doctor Association na Jangsiliba Khutang Chara Henbagi Khongsang Sawaladuna ngasi Thobal District Health Service Doctor Singna Khongjang Jangsinkhri akaknaba matam amagi manungda thabaki promotion piba thabaktagi pothabagi matam chahi 35 fawba sangdokpa Health Service Family Welfare Service Public Health amadi Medical Education gi apunbagi Director General gi post ama hangdokpa na chingba Hiram Singh Taksin ngasi Khongjang adu jangsinkibani Nongdol Mamikol Banner ki production Samir Thingbai Zamna Puthokpa Biswamitra na direction piba Rebecca Okram na iba Maitei Lon short film EY The Ripple na Hokiba November Kuntrada Rabindra Akakura Vavan Salt Lake Kolkata da Pangthokiba Global Independent Film Festival of India Award Ceremony da third best direction amadi best actress ki manafang lakle Film asi December 15 dagi kunithoi fauba Kolkata da pangthokadaba kunipan suba Kolkata International Film Festival KIFF non-competition section short and documentary panorama da screening tongnabagi su khalaklei Northeast India International Film Festival NIIFF Dimapur Nagaland da December 12 da pangthokadariba sidasu yaurugadari Mamangda Festivals Film Fest Canada gi Best Film Award Taramatoi Suba Delhi Short International Film Festival Lisingani Kunitoi gi Honorable Jury Award to Pirakrabani EY Film Asi Housing Fawada International Film Festival Taratarukda finalist Natana official selection kyasu Fankrabani
Roman cinematographer Mohendro na editor Michael Ngangom na music director Gozen na makeup Brozen na light director Okiba aten film asida Tontoy Rasi Suniti Henry Homesori Ngantoy na singba artist sing na saktam langni. Mr. International First Runner-up Tarakraba Lukanan Khetrumeyum na wasakiba kunai gi afaba thabak paikhalakani amadi mahaki fangliba platform asibu achungba lambida sijanagani haibagi wakhalon adu thabak poina pangthokpa hokrai. Ministry of Health and Welfare Government of India daga kusamnaduna India International Trade Fair lisingani kunithoi ga mari lainana Health Pavilion New Delhi da mahak saruk yakrai. Heal in India, Heal by India haiba timda India pumbagi wariba stall kya da chatuna expert kya unaduna amadi pangthokiba thoramada da saruk yarure. Mahangna mental health awareness on HIV amadi atopa hiram kya ama nainaramki. Artist Training cum Educational Research Center ATEREC Imphal na chahi khudingi piba Best Lyricist Award lisingani kunithoi chahi asigi oina Hianglam Awang Lekai da leiba Maibam Gita na iba Miragi Thabal na Kaidawruni Haiba Kauba Isai Mayek asida piragani hari. Lamdam asigi tongan ba saireng batara taret ki mayek singdagi juri ahumna saruk yaduna pangthukiba athoi ahen tanaba Maibam Gita gi mayek si khankibani. Mana asi lakliba December marida Jam Hall Imphal da pangthokadaba mapun suba state level Manipuri song competition da CAF amadi PD Minister Laisang Tem Susindrona athoi pamithunglen oina yenthokani hari. Loina na hokiba November 10 marida Jam Hall da lamdam sigi saisakpa saisakpi nifutare na saruk yaduna pangthokiba Laishol isai gi changdam nabada khangatlaba top kunna lakliba December marida Nushi Nungol da yumfam oiba isai changdam nagani. Changdam Naba the first position, second position amadi third position taraba singda mathang sidna lupa lising tara lising taret amadi lising mangaga loinana sakhang se amasung namento piragani loinana mari dagi taret position phawbada leiba singna lupa lising amamamga sakhang se ga pigani hari. All Manipur United Club Organization Amuko amadi Manipuri Literary and Cultural Forum Tripura anina kosamnaduna mamangi chahida tokibagumna December ki tang 12 da Agartala gi Bamutia Berimurada marfuhumdoi suba Nupilan gi Thoram Manipur amadi Tripura gi Cultural Organization kya na makhal mathel kya gi cultural program kya yauna pangthoklagani haina All Manipur United Club Organization na tharor pacherol amana palli Manipuri Nupi Singi Thona Lingjel Adu Manipur gi wangmada su pak sanna khanganabagi pandamda amuko na Tripura gi Agartala amadi Assam gi Hozai da chatuna mafam dugi luk kya ga kusamnaraga Nupi lan gi Thoram Singh pangthokadari Thoram Singh mari lenana Agartala gi Ranir Bazar da leiba Nalgaria Radha Mandaf Devatawari complex da Nupilan gi mitam ama khinabagi urep uyung su tamlagani Nupilan gi mitam khinabagi mafamasi Sri Radha Mandav Jiu Mandir gi President Haran Singha amadi Secretary Dilip Singha anina ko yet piduna ayaba pikibani Loinana December ki tang mapan da su Assam gi Hozai da United Manipuri Association Assam Handloom Committee Hozai District amadi Manipuri Women Association Manipuri Nupi Luf anina kusam naduna Hozai gi Manipuri Sahitya Parishad ki sanglenda pangthokadaba Nupilan gi thauram aduda amuko gi Vice President Koizam Helen Maitai amadi Secretary General Dr. Norendro Thoksom na luchingba miyoi taruk ki team amasu yawba chatkani hari Agartala gi Bamutia Berumura da pangthokadariba Marfu Humdoi Suba Nupilan Numit ki Thormasida Manipur Literary and Cultural Forum Tripura na chahi kudingi Fongba Literature da Yumfa Moiba Takhelai Nachom Haina Mingthonba Souvenir Amasu Phongani Nupilan Numit ki Thoram Numit Khakta de Fongba Takhelai Nachom Asi Handaki Asi Tharaga Mangarak Subani Hari Nupilan ki Thoram Numit Asida Manipuri Literary and Cultural Forum Tripura na Maitai ki Culture Amadi Social Service ta Masak Naiba Thabak Tawriba Tripura gi Nupi Ahum Oktunai Kaikum Nabasu Utkani Hari Second MR camp da Ladiba 12BN National Disaster Response ki Force NDRF ki School Safety Program ki sarukama oina ngasi Thawal Okrum wang matabada leiba Fancier Higher Secondary School da School Safety Rules amadi Basic Life 7 Tactics kya demonstration utpa mock drill pangthokre
12BN NDRF ki Inspector GD Titus Seko ka team na pangthokiba mock drill aduna khudaki oiba earthquake ama tholakpa matamda aikoina kari section thawrang paikhat kadage karigumba asok apan yaurabadi asok adugu karamna kannaba honagani amadi karamna first aid pigani haiba na chingba kya demonstration on earthquake evacuation drill, cardiopulmonary resuscitation, bleeding control methods, dressing and bandaging, and skills on how to handle and injure victims. Demonstration utuna mahiroi singda takpihi. NDRF ki maikaidigi stretcher amadi medical items kya yauraba medical first responder bag amasu school authority da kudol tamki. NDRF ki team laktuna mahiroi singda kanaraba thoram ama pangthokpiba amadi first aid ki polam kya pibirambabu school asigi principal K Sarachandra na thagat pafungdorki. United Committee Manipur UCM Agriculture Department amadi Horticulture Department akhusamnaduna paring naina chatarakpa chinjakta mipal tangdaba haibagi wakhalonda yumfam oraga nomagi oiba farmers training program ama ngasi Kaksing Kaithel Mantopta pangthokre thoromaduda N Inakhunbi ex chairman Kaksing Municipal Council, Joy Chandra Kothokjam president UCM, M Birchandra president YWU Kaksing amasung N Punima chairman UCM Kaksing unit amaroiba mioi oina sarugyake. Thomasida UCM ki president na haikibada longmi sing na pothok marang kaina puthok laba kanda chinjakta mipal tangdaba iramdam ama oiraba kanda mating leiba mapanggal kanba Manipur ama oigani. Lamdam ama chawkhatpa haibasi longmi sing chawkhalaba matamda namdam adu chawkhatkadabani. Maramdi Manipur gi ayamba myoina lau uraga chaba oi maram aduna longmi sing da lengak na ehenba mitingjang yo haina haiki. Thorakpada longmi sing na lem na ningtham maru marang sing kenthoki. Aigoi maru marang pira su ising yaudari point here. Aigoi Manipur na aigoi achau kule achau point. For example, local lift irrigation project. High local lift irrigation project sila tayo ba maki mari na ba canal ising pipa ko biwaji. Okay, ising pipa di. Okay, si aigoi kasi na lo pa ko yun na canal asida aigoi ising kapal na lieko kaleba. Okay, ko yun pa ko rin na Lagi ko si maru marang tanan begitu ising pipa ko yuhaya nasi dengan ta United Committee Manipur na president. Aduga, aigoi Manipur ase. Aigoi matin le ba apang kadang Manipur ko ohenya hai dari aigoi sama tu ko wa ta ba sumo ko kan ba. Adu tawla ko kan da matin le ko apang kadang Manipur oi. Laurok pantha loiraba matung yamlaba lamdam asigi labuk lamhang kya hangduna leiribasi mahai marong thaduna chahi chuppa asangba labuk ohenabagi wakhalonda longmi singna mana masing thabada khwaidagi awaba ama oina san loibiriba sanbu singna fazil pusinbagi mahut numit kya tha kya thadokwasna maramorega farming tawzariba longmi kya da awaba kya mayok na handuna mahai marong thaba ngamdabagi fibam da leire haina United Progressive Farmer Association ki co-convener Laisram Iboto na nga CDC Thawalda memorandum pisiluraba matung paugi mifam amada phongdokre mauna makata na haikibada lamdam asigi longmi sing asi suba nomba tanmanate har fanglabasu matam chana fangdabagi ising fangdabagi san ngakpa ngamdabagi maru marang sing matam chana pibidaba asina chingba maram kya ama laibadagi lobuk sing chahi chupa sanghannabagi hainabi asidagi lapthokibani Hauziki Lomi Singna Kudong Chadaba Kya Tengnazarabasu Lamdamasi Chinjak Tamipal Tangdaba Sanmitlon Fagalaba Maromdom Lepchabangam Laba Chakapa Kunai Ama Ohenaba Isana Isabu Tabak Pizza Bagi Wakalonda Tabak Tachilhau Tidaba Haiba Aduna Mang Taraga Lobuk Singdam Haimarung Hokiba Sahi Kyadagi Taduna Lakli Adubu Laibok Tibadi Lomi Singna Yamna Wana Jaba Machet Tumba Machet Toduna Tariba Mahimarung Asi Sanbuna Sanmingtina Loibidabagi Loina Chokot Pikidaba Alpigani Chautok Pikibada Lomika Alpigani Chatok Pikidabada Lomika and Ningba Kaiduna Awaba Chauna Mayok and Duna Lakli Lomi Sing Awaba Kiamatam Sang Namayok Naribas Degi Kok Nabahokiba November Kunda United Progressive Farmer Association UPF in Asinduna Hairoki Lomi Miamgi Oiba Mifam Ama Pangtokuna Santadopagi Atingba Tambinabagi Manipur government that Tabak Paikat Pinaba Haizaba Haina Wardef Lokibaga Aduga Mari Lainaba
Mari lainana ngasi DC Thobalda memorandum asi pisinkhibani haiki ngasi labukta mahi marong hangam hawai alu nisingba thaduna tawjariba sida heroki lomi challoiba lomi singna chan thadokpi badagi maru marang oiriba singchi loina sathokpi dana makhaugiba mamang sehi dasu awawa mo hele hanak sehi dasu chan chen changa boidana praja singti awawa lomi singti awawa ma oiriba se sarkar gi side tagi ngapi chenbina bagi dangta chandabung thambina bagi dangta United Farmer Association gi member singna ngasi DC Thobanda koi memorandum ma senjare masida praja singnasu san thadok piraktanaba thadok pirakliba asida sarkar gi magedi gi matik chabe esalo kapiduna san singse hadan tunbina nabagi damata khangande ngasidagi hauna Jiribam district ki Ignou Study Center gi oina Jiribam Higher Secondary School gi auditorium hall da term and examination December gi exam thaba hokre ngase ayukta masing likna exam thaki aduga evening gi exam dana mahiroi humfutara mari na exam thaki masigi matang da Jiribam Ignou Study Center gi coordinator oibata natana examination gi superintendent oriba TS Gagarin na haikibada ngasidagi hauduna exam asi yamna fazana ingna sikna pangthokli thoaningda ba thodok sing thoktuna examination asi chathaki examination asi gi dama observer kya su lagduna yengsilaga di haiki Tamenglong Battalion na Kunitoi Sector IGR East ki makhada sana khonabagi polam sing Impangkang Village ki Youth Club singda yenthopagi thorama manga CCOB Azuram na pangthokre thormadu OP sadavavna gi sarukama oina amadi Fit India Mission bumyamda saktakpaga loinana masa mau fana wakhal leitana leinabagi pandamda sinkhibani Tamenglong district asi manu hanjana leiba amadi geographical condition amaram moraga sport ki facilities amadi infrastructure asi marang kaina leite maramasna sanabagi mapot masai sing asi FIFA World Cup kamari lenana lamna masigi haising labana singi masana adubu hena miamda uthokpa ngamna ba yenthokibani ngasigi polam sing adu Oziram gi commanding officer na Impangkang Khulgi Youth Club ta horakliba naha singi tungi punsi sengwana bagi wakalon ga loinana yenthokibani hari Loislakpada maru papa muna bizari Government ki thabak changma matamda tongan ba local dialect yamna ngangba ngamba mioi dana hena khudong tawa piragan haina Chief Minister N Birena phongdokre Manipur gi miyam karamba phibom da lady haiba khangba matham kai maitai mitai na amuk hana schedule tribe list chanjarage haina takslakpa sawatli haina MLA sana Samprem Chandra na phongdokre Central Trade Union singna Independent Federation kyaga khusam naraga India gi mafam kyada center gi policy gi mayokta khongjan jangsin bagi sarukama oina Manipur da su khongjan jangsin kre Mamang tha kuntra da nupa mayum da hu thak tu da mathanta sijabani haiba khetri mayum ongi linthoi gi misi achungba langla langdu puthok pinaba misi asiga mari lena na sem thiba JC na taksin kre amadi Manipur State Sumang Lila Council na sinduna taramapan suba Sumang Lila ningthom kumai December kundagi pangthok lagani haina Sumang Lila Council gi lifetime secretary Sagrapam Hemantana phongdokre Matangasta Pony Prime Time News Loisinjare meeting tabiru punamakpu amuka hana khurumjari